Bethany Diaspora Church ki nungsinagadaba chilinaw marup mapangsing Prabhu Jisu Krista gi mingda mayambu salam pijari ngasi nongmaying numit June gi tangama 2025 ngasi eikhoi na pagadawriba text asi 1 John gi chapter 3 verse 10 dagi horaga 12 phau base eikhoi ngasi yengminasi 1 John chapter 3 verses 10 to 12 Manipuri ki Bible da pathok sage mayamna puning sang na tamin nasi verse 10 da asumna ishwar gi macha sing amasung diabol gi macha sing phongdok le achumba tawdaba mi adu ishwar dagi nate machin manawbu nungsidaba mi adu ishwar dagi nate verse 11 nakhoina ahawbadagi taraba paw adu asini Eikhoi amaga nungsinagadabani Pataba mahaki oiduna Kain na manaw nipa hatpagumna oirabadi karigidamak mahakna manaw nipabu hatkibano maramdi masamakki tabaksing patlamde amasung mahakki manaw nipa gi tabakti dharmacheli isilinaw sing masigi eikhoi na pathokli ba sastra asi yengbada eikhoi na kari ui yamna mayek sengna distinction haibadi khenaba ani se uhalle apostle John na masigi khenabas yamna mayek sengna smaina ibiduna eikhoi bu takpi ishwar bu thajaba mising amadi thajadaba ishwar bu thajadaba mising anigi khenabase eikhoi uhalle aduga the person who is righteous and the one who is unrighteous dharma chenba mi amaga dharma chendaba mi amagi ani sigi khenabase mahakna sida eikhoi da yamna mayek sengna khanghanbire aduga mahakna masi anigi khenabasigi maram sida makhata na ekhoibu uhalle madudi karino hairaga the children of God ishwar gi machasing thajadaba aduga dharma chendaba aduga mathangda ishwar gi machasing amadi diabol gi satan gi machasing haina yamna sengna khaidokpa natraga khenaba asi asmaina aikhoida ibiduna takpire ishwar gi macha sing du karmaina tawi bible gi matungina sastra da aikhoina pathokiba gi matungina they are born again makhoi nauna pokhraba mising aduni they have a new seed sown in them anauba maru hunbi khraba makhoi gi manungda makhoi gi nungda anauba maru adu thabire haibani this is the seed of righteousness masigi anauba maru asi karino masi dharma chenbagi maru aduni the true children of God will practice righteousness in his life masi yamna mayek sing mani chilinaw sing ashengba achumba ishorgi macha sing aduna soidana maki makoigi punsida dharma chengani dharma chenbagi thabak adu makoina tawgani aduga satan gi diabol gi macha sing aduna karam haina lay masi Prabhu Jisu Krista na takpi balay Gospel of John gi chapter 8 ta ekhoina parabadi masi uba phangani masida Prabhu Jisu Krista na mahakpu yeknaba mahakpu yadaba mahakpu oppose tawba Jehudi gi machasing adu
mahakna rebuke tawe chaibi maram di karino they were slaves to sin makhoi pap ki minai oina leibado jisu na khangi verse 34 da masi khoina paba phangi aduga they do the deeds of their father makhoina makhoi gi mapasing na tauba adugum na chap manana makhoina thabak tawi verse 41 44 asi khoina parabadi masida jisuna phongdokhiba wahai asi uba phangbani aduga masida khoina papa matamda nakhoina ahobadagi taraba paw adu asini haye karino ahobadagi taraba paw adu John chapter 1 John chapter 3 gi verse 11 duda masida palle masik karino haiba kanda God had given this message to his children ishor na magi macha singda pikhraba adugumlaba paujel aduni message aduni they should love one another madudi makhoi amaga nungsinaba ishor gi macha sing aduna ishor gi yathang adu makoina punsida pangthokpa ngamgani the love of God had been poured into their hearts maramdi ishor gi nungsibado makoi gi thamoi nungda haida bikhrabani love is an important expression of being a disciple of the Lord Jesus Prabhu Jesu Christa gi asengba tungin-ba Prabhu Jesu Christa gi asengba sebok sing adugi punsida nungsiba haibasi uba phangani karigidamakta masina makoi Prabhu Jesu gi sebokni haibadu utpa aduga takpa adugumba yamna maru oiba pot aduni masida aikhoina Cain ga Abel gi wari gi matang asida Apostle John na palli maduda aikhoina kari ubu phangi masigi wari se Genesis chapter 4 da aikhoina papa phangbani Cain ga Abel ase Adam ga Eve ga gi macha singni Cain hairiba makhoi gi macha ahan ase asuki mati phattaba yamna oktaba nupa amani haina aikhoina lawba yai maramdi karigino magna tawtholakpa thabak aduda aikhoina uba phangi aduga ishorna sum hakpu yabide mahangna athen pot offering ishorda katpa matamda ishorna mahaki offering adu reject tawbiki lawsan bide aduga mahangna tawriba thabak adu evil phattaba adungakta mahangna tawi and he was so angry and jealous of his brother Abel mahakki hek pongminaba manaw nupa adugi mathakta yamna mihau chawba jealousy leiba yamna sauba adugumba nupa amani aduga loinana mahakna henna sathiribadi mahaki manaw nupa adubu mahakna hatkhi masi aikhoina yengba kanda Abel kauba Adam ga Eve ga gi macha nupa asi asukki matik yamna phattaba oktaba nupa amani haibasi aikhoina uba phangi mahakki tawriba thabak aduna masigi asengba wari ase utpibani nakana madana Abel gi punsi aikhoina yengba kanda mahakti dharma cheli mahakna ishor bu khurumjaba ishorda katkhiba mahaki athen pot khuding mak adu ishorna lawsenbi accept tawbi aduga mahaki punsi adu karmaina lei his life was contrastingly different from that of Cain mahaki mayamba pongminaba mayamba aduga yamna khetnai yamna tongali mahaki punsi ase his life of righteousness was held up as an example to be emulated mahaki dharma chenbagi punsi ase aikhoi mayamna tamjaningai oiba ama oina shastrada sumaina ibiduna thambi ichilinau sing aduna ngasi masigi shastra gi wahai ase paraga aikhoi gi thamoida kari phawi
ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯅꯤꯡꯕ, ꯑꯩꯈꯣꯏꯕꯨ ꯆꯦꯂꯦꯟꯖ ꯇꯧꯅꯤꯡꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯍꯥꯟꯕꯗ, to fulfill the Lord's commandment to love for one another. John chapter 13 gi 34 to 35 asida Prabhu Jisu Kristana nakhoi amaga nungsinau haiba asigi yathang ase aikhoina ingadabani masi mapung phana pangthokadabani haibasi aikhoigi challenge ni masi aikhoida puning thogat pining ba aduni ai pathoksage mayamna toina taraba oirabasu isorgi wahaida sumaina Jisuna pibiba pautak asi nauhauna na aikoi taminasi. Verse John gi Gospel of John gi 13:34 to 35 pathoksi aina nakhoida anauba yathang ama piri madudi nakhoi amaga nungsinau aina nakhoibu nungsiba adugumna nakhoinasu amaga nungsinau nakoi amaga nungsinarabadi masina mi khuding na nakoi aigi sebok singni haiba khangani hai isorgi sabok asengba khuding makna nungsiba leigani nungsiba simakoi practice tawgani aduga amaga nungsinabase soidana makoi pangthokani maramdi masi Jisu Kristagi aikhoigi Prabhu mahaki yathangni aduga masigi nungsibasi isorna aikhoigi thamoida hapikhrabani isa na khansi aina aigi ichilinau singbu aigi thajaba oiminari basingbu nungsibra haibasi aikhoina isa da wahang hangsi ani subada to be filled with the love of God isorgi nungsiba adu aikhoigi punsi asida thanna lainanaba aikoi hotnaba haizaba darkar oi masi mathau tai haibasi aikoina ningsingsi aroibada to diligently practice the commandment to love one another. Prabhu Jesu Christ api hiba yathang amaga nungsinaba asi aikoigi punsida lepa laitana tattana aikoi pangthok pangamnanaba diligently practice tawba ngamnanaba aikoi hotnaba tai masi lai roi adubu masi tawba asi isorgi aningbani isorgi yathangni aduna aikoi hotnaraga masi mapung phaba ngamnanaba aikoina tawbada isorna aikoi busu mateng pangani aduga isorgi bor adu aikoigi punsida hena phangani takraba mipum khuding maki mathakta isorna hena bor pinabibo isinu soda haijasi thagachari pai sor haki thaujang mapana ngasi haki wahai asina aikoigi pukning thogat pibagi damakta napu ngamkai leitana thagat sabani nahaki wahai da aikoina pathokraba Apostle John aikoi bu amu hana remind tawbiba ningseng hanbiba amaga nungsinaba asi pai sor aikoigi punsida pangthok pangamnanaba nahakna panggal pibiu loina nei pai sor aikoigi punsidan haki yathang ase aikoina soidanamaki inba ngamnanabasu nahakna aikoibu pangbiduna nahakna aikoibu thauna hapiyu aikoigi thamoi nungda nahaki nungsiba thanhanbiyu Diaspora Church ki nungsijrba ichilinau sing tatana nahaki sastra asibu taminaba natraga pukning changna tatana tariba khudingmaki mathakta thawai hakchang animaki bor nahakna pinabiyu makhoi aningba apamba darkar oiba khudingmak nahakna khangbi nahakna pinabiduna makhoigi punsida harau nungaiba punsi adu oihanbiu haiduna tolaba nachai hakna nahakina phamda changjaduna khudingmak asi aikoi bupaptagi handokpi ba amatangai raba kanbibo mapu Prabhu Jesu Christ gi mingda nizabani amen. Thank you Isona hena aikoi bor pinabibo oisinu